Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglak piba ang sige mag katagachari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba ehak na nahaki na pamda noluk choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching musing buhay hinanong siba, at huwag kway maruoy na, isuri matik mangalig na magtihing ba punsi na chakot pa adu, eki pratana ni. Ibang umaki wapaw, taminas. Shuruthaga chiri dugo lakpiri ba kway kuning magpukoy kanabim ako Prabhu Jesus Christ sa giming dataram nokchari, amok kahana. Ngasing naman deko na yung minagadawi ba sina, authority of the church members. Singlup ki miyoy singi matik. Mamangi sandegi responsibility duga, nasigi sandro kadriba authority siga, ani magsi chatmina kadawa ni. We have responsibility because we are authorized. Aduna church ki oiba authority asi members nila. Adu target emo hangbayay. Elder kadi kadodiba. First and foremost thumb rule di elder or bishop or pastor handle the makosi church member. Aduna responsibility siga authority siga ani makit chatmina gadoba mane ani se khaidok pa yate. Aikoi elder led congregational church or maram adu high ba si aikoi oning no oibna te high ba se aikoi anna walep na bagi singlup sing uba phange high ba sing si aikoi Jesus Christ na tambiram uba phange aduga pakon pa pol na aduga atei sebok sing na tambiram ba aikoi bible study make lan uba phange aikoi na pakon pa sing thabak pab ma tamaso aikoi uba phange khwaimro na aikoi ngasi yeng na kadri ba se mathi da Jesus Christ na singlup matang na tambi ba matamda high ba se aikoi ya make sing na make lan uba phange ningsing ba amo oina Korinthia ki single na soiba matamda Paul na elder duga deacon duga leader singda haide church da hai Galatia ki single na apa wapaw dagi drifted to ki matamda lana chat ki matamda kana man haibado chaibado singlupta aduna kulimdi ekoi gyan taminaba yamna pame maramdi asida ekoi gyan taminaba oiba taragadi ekoi singup ki member am oiba taragadi singup da membership ama low oiba taragadi aina tagodorubs na karino aigi responsibilities na karino adu karino tagodi adu khangba darkar lai the what and why of church member karino adu karigino hana haibase mayek sengna khangba darkar lai karigidamakta aikoi masel amaga semba na nogidamagda aduna ayangna so hanja khaba adum haina singlupta authority haibdi matik siga aduga daita siga ani ase khaidongna bi yadaba mong no chatle karigidamak tun haina haiba oiba taragadi matik ama leibagi maramna daita su lai maramdi karigumba khara authorized tawdande ayaba pidana thabak taw sunya yaroi akor matipadu kunipan da Jesus Christ na sarga karam daida kari hai Sargam sing tayang pangal level mati mga kring mo ayun de PB re other na koy na chat to na jakti mo kusibok simo that is it Jesus Christ the mangon ishona Prabhu singi Prabhu ning thusing ning thoy ba matik mangala du mangon de pire mangon authority kari git authority sarga amasung tayang pangal authority khudi mo kintu Jesus Christ de pire adugi authority mapana Jesus Christ na ma kimi sing adu mainly ma ki singlup adu da high authority adugi mapana authorization na ma pi kari gidamakta and now that has become the responsibility of the church, a local church, to do. Jesus Christ na mahal ki mati ki mapala pibiram laba ayab adugi mapala local church amana habi singlu macha amana natragana singlu as a whole universal asina papos na buhi thuk because we get that authority and authorization. Aduna hai ban se khadona basunya yaron. Hariba member ama oibagi singlup ki mi ama oibagi matik amasung singlup ki member ama oibagi daita hariba ani asi singlup macha amada local church amada visibly men ube among thengbe among yaudriba phawba amata leite hariba si ekoi ki Manipur ki oiba context aduga as a whole Christianity as a whole yangapu matamda hariba si karino ni hana ekoi marjo anno wena thokmi sing su yaram ba yai karino adu target para church ministry toru sing se lalabra aduga ministry pangdok toru mi sing se lalabra
asigi matang like wari sana badi pame adu ngasi di adom da chat panatana yan han badi Yesu Christ na mati pandu kunipan pa tara tro pigina kun power ma na pi authority to kana ma pi banate kari hani maverick oiba makha pondaba maning tamba mi ma pi banate singlupta aduga aikoina pago chapasing thabak aduga tongan chithi Paul ki chithi sing Peter ki chithi sing power pa matamda hai ba khudingmak sing nungsinana ba semgatna ba sagana ba khudingmak sing adu independent body amada aduga vocational organization ama pi amada na adu singlupta asi maro oba jakona tamina kre khwai maro ina local church silum macha hai ba asi isorna ma ki evangelism ki orbasu aduga gospel mission ki orbasu ma ki plan A ni plan B lete isorda isorda plan B lete only plan A and that is local church aduna hai ba adhikar amasung daita ani asi silum amada member ojiba phawa hak lete being belong hai basiga sense of belonging abadi saruk phanglaba hai basiga saruk phanglabagi wakhal hai matare phangbadi nataba adu phangbagi wakhal asiga ani khenaba yam lai singlup amada saruk phanglabagi wakhal adu singlup adu saruk phangri phawa laide there is no sense of belonging without being belonging to a church to a local church asigo yam clear over the car Silub ki thabak macha dai hauraga worship ching ba phawgi daita khuding mak sing asida members di suno lo daba adu church se chahi mari manga kare hai ai si to we hai na hai bi wakhal du adu like unless you belong you don't feel sense of belonging adu aina hai banate adu ishwar gi wahai da make sing ubu pangbi ma Jesus Christ na ma ki wahai gi mapala ma ki sulo pi matik ira lai ba matik nate Chathong bidis hana ba yaba adu mapol sunate ita lakbi sana ka do boda sinema pot sing amata nate it has to do with eternity ni oiba amagi papi amagi punsiga aduga papi amana lomana den leng do punsi adu it has to do with that aduna hariba ani asi ekhoina chamam naroi do bani ekhoi clear oise without belonging there is no sense of belonging aduna ayang na si hana la lobi ganu mateng pangba adu se simson haibu obda cha yen badabu oirasu adu cha lon badabu oirasu or chair semga chagat badabu oiba taragasu adu gi mateng pangbini mi wakhre do yamna appreciate do ai khoi ai sana yamna appreciate do adubu ayang mafam sida hajari ba si haiba daita adu local singom singum macha ma de yaudbu oiba taragadi adu gi hak adu leite adune simsam aduna Chalon badagi hauraga, why sit badagi hauraga, chokri thamdagi har worship ching ba phaw bada leiba khuding masin it's a privilege. Privilege amane kana be privilege to the member of a local church. Yesu Christ gi singlupta member amon mioi amoina tin bagi marna isogi wahina ayaba bi ba privilege amane not only that mayam akoina authority matang sin minar kan. Aduna asi singlupa sida hai ba sigi matang da Fazana makes na khang ba si difference to fazana khang ba si pamjai aduga khang maru ai hana hang lawe adun hai ba singa se khoi wakhal to mnari haraga mate bandu tara ka taru tara hum de gina kun du yengni se jisuna ke saria philippi da thunglabada maha na sebok sing da hangdan harage mi sing me gi machani pa ai asi kanani hai ba makoina kumki ni khar na hai na kit baptize to be johanni Atopa mi karnai Elizani. Aduga atopa karnai Jeremiani. Natraga wa tak thokpa mi singdagi amani. Maanam koi haike. Adubu na koi di aibu kanani haibage. Simon Peter na kumki nahakti ahingba isorgi machanipa Krista aduni. Jisu na na kumki. Simon Barjona nahagi ay pabani. Maramdi itong yaw mi oi bana masi nangon da pongdo kunate. Albu sargad lay ba igi paano ay nus nangon da hairi madu di nahakti Peter ni nung jaw sige mathakta ay na ay gisinglup sagat kani aduga kamnung lay baki thong na madu bungam loy ay na nangon da sargad lay baki so sing pi gani nahang na malam da pun ba adu ay na sargad da pun gani nahang na malam na thalok pa adu ay na sargad da thalok gani aduga Jesu asi Krista adu ni hai ba mi kana amata da makoy na hai da na ba mahak na sebok sing da yatang pigi
Akan paminabagi mapalna asida thokli basi kain ha khoi phasne khange mailing asig message mati pan tra trong mati pan tra ni pan masung mati pan kungani pan asle khoi phasne yeng mine gani authority ki matang na asin tuna ta tongan tongan bible gi jaga sing lai adu mapum oina Jesus Christ na karam haina tanbiram mana authority si ki matang hai badu yeng na bi tamak tane adu ate mapam sing gi khoi yeng gani related verses oina khudam oina hai target pa concept sing gi tabak adu Corinthia and Ephesians this koi yemina gani aduna mpham masde ko na yemba matam da Jesus Christ ma ki ministry tawre adu se Caesarea Philippi da changle Caesarea Philippi chang ko matam adu da ma ki sebok sing dang ai simi sing na hai adu da kare hai ma ang pathok mam tawre Jesus Christ ana ba phala bani kanada ang pathok tawre bani ising yu halurabani adagi din mili sing mga tan preservani asiba hinga halabani mahong te pat halabani manapang pala khuding mag sing adu loine magi ministry aduna hai ba sing adu hangi Jesus Christ hang matam da kari hai mi sing hai ba du matang da Jeremiah ni ma di Elijah ni da nto isori wa ta thokba mani adu no sing noina di ai bu kan hai adu Peter ko pakhum asi yang maru oi pakhum Maramdi hariba asidane Jesus Christ na maki statement big statement ama ana wal na matam ihan hana Jesus Christ na mahaki mission ama sing mahana tawda ba thabak adugi matang reveal tar pag matang ano kaya nahati ahingba iswargi machani pa Christ adani hariba siga Jesus Christ na Peter declaration ama tar matungda kamana Peter shares verse 17 da kari hai maramdi itong yagum yebna masi kaino si masi se verse 16 da Peter na kiba Jesus Christ adudi ahingba iswargi machana pa Christ ne he is the son of God the savior the Christ, the Son of God, the Son of living God, and the Christ. Hai basi Peter na just wakanda asi or mani hai na hai kan hai pana te Peter ge asi wise Jesus Christ hai bi matuna kana ta gino adu bu sir ga de lai ba gi pa aduna hai ba Peter ge or confession asi yamna chamna amasung yamna yangna khone lo ba yai adu Jesus Christ na pada tara tare ta hai ba mo se hai ba confession asi irai lai ba mi oi ba amana pam le na khang le aduna lo sing le pangai hai ba por am unless Ishwar na sarga de lai ba ipana reveal to madam aduna hai ba de Jesus Christ na hai kari hai Simon Bar Jonah nahak yai phabani you're blessed kari mo mahag yai pharise kari mo mahag yai pharise asi hai bi mem na hoi adu khwai maru ondi adu confession adu mahag chingyo bana hai do adu gi mem adu sune adu kari hai makha tarak pada verse 18 da ainus no on the hai so Peter has confessed something about Christ Peter is Christ gi mem da kari makara hai kre and adugi wahai adugi mapalna Jesus Christ na mo Peter ka no hai sin nang da nak Peter ni Greek wala kan yang matam da Petros nung macha adu kare hai nung jaw sig matak ai nei sing bhoguni Petra Greek te yang boda Petros nung macha Petra something big Peter dagi hena chawba yumpham adu da kayoba Jesus Christ na mag sing bhoguni Peter na hawroi Jesus Christ na Ram singu basi mahakini. Aduna Roman Catholic singa debate mayam to Peter se singu ki foundation ne haina. Peter se singu ki yumpham ne haina. Adu biche ina sa ko adum yeng matam da maside laiba dialogue asi ki matang na ko yeng matam da di kanano kai yumpham se kanano haina haiba oiba taragadi Peter the confessor and the confession. Peter masak kana masak wahai adu phongdok liba kari wahai phong Jesus Christ adi aheng bisor gi masana pa Christ aduni hain hai boy se phongdok liba masa amasung phongdok liba wahai ani asin Roman Catholic na khan mong di Peter ni hai bani Peter the sing with this hagat pani hai na hai bani Peter the sing asi adhikar loin mak le hai na hai bani adu bunate ai ko maham se ubase kaino hai na hai bo ba taraga de mangon de hena chawbo nung masak ni saga mangon de hena chawbo nung no kaino hai na hai bo ba taraga de Jesus Christ ka sam hai bo ba taraga de apaba wa pau adu da adu hai riba adu thaje de na profess to riba missing adu the sing bhobuni Peter amasung Peter confession hai na hai bisa cham na digano Peter gumba missing
Habidi isn't an high of targeting Christians. Aduna, Jesus Christ namaki singlup sagar kadauba si wakhalon ama hekta da ginate philosophical thought ama hekta da ginate aduga kari hagani society aduda leiba machin tongba paisa paiba ikai khumdabana pik thalaba adagi larik laisu haiba sahar macha oiba sing adu punbagi marna adagi taibang panbi impact tawangamba mi sing adugi marta sagado gunate aduga karigumba kanagumba mi amatana hekta puthorpa malang dagi puthorpa malang da ten kapagi wahi am hekta dagi aduga karigumba khara tausiyan ha tholokpa mi sing adugi mathakta sagado sing mute hai ba Jesus Christ ki sing bu kaida sagado bun hai na hai oiba taragadi Jesus Christ kanano mahana kari to bi khre mahagasi kanano hai na hai ba adu thaja baglone na haidokpa phondokpa mi sing adugi mapalna singlup asi sagado adu Christian sing. It's no one. Adu hai ba singlup sing. Kaya Jesus Christ na kamung leba habi noroki pangal amatana taibang panbagi pangal amatana noroki pangal amatana saitangi pangal amatana yekai ba thugai ba amatang ngamloi kari gida moktano mi bagi wakhal sagat panate mi bagi strategy phajabagi am sagat pa kari amatana te adugo Jesus Christ ma sa kana ma ningtho prabhu singi prabhu ishwar mahan sagat pi man mahaki pangal sagat pi man Harvesting matang silu basi kari no habi matang padan Jesus Christ hai kari verse 19 is a yam exciting way matang kari hai sidi aina nangonda sir laiba ki so sing pi gani kari dawa the key of the kingdom ning thau laiba ki so sing nahang man pun ba adu aina sir ga pun gani adu ga nahang man thadok pa adu aina sir ga thadok gani asidagi di yang po oiba targadi kari mo Peter si foundation ne hai na hai ba aduda asigi verse 19 sikatang yeng matamda it's impossible for Peter to do this Peter na hai ba tabag si tawna bagida magdi yamna akiba mo oigni isom song man mali sibina ai ni Peter sibina ai aduga makha tarakpa conversation sing dialogue sing yang ba matamda 21 da ang parko oiba targadi Jesus Christ na maki hiram do hai ba matamda Peter na sing thoga kari no adu thok to oisna hai matamda kari Jesus Christ na Peter itung lagi chathokro Satan. See? Peter cannot be the foundation. I don't see the higher was again. I mean, it's a group of people. Peter Gumba, Jesus Christ bu kan be fu Prabhu and professor of missing. Adu dane higher was asitane mahang so piribas. Pastor de pide, elder de pide. Adu individual Christian am de pide. Ko na kanga do de. Authority ki batang sida. I Christian I have all authority. Nothing. Unless you are part of a local church, you don't have this. Aduna nahang malande pun ba adu aina sargada pun gani. Aduga hai ba asiga jak mana ba wai Jesus Christ mati pan tarani pa lak matam da sisne. Yang se mati pan du tarani pan gi pada. Tarani pan da asigi matang da ekoi hena mai sine yang lakini authority mafam mas manga ahang na mafam mas tharang to do na lai. Hai ba si da yang laga ekoi na asigi verse asli so dum yeng minya kani adu verse 18 da ai no na ta singari na khoin malda pun ba khuding ngasai individual or madu Peter nangon dai ha madu kai lai verse 18 yak matam da chapter 18 gi na khoi kai wa malemda na khoi na malenda pun ba khuding adu krai da aina sargada pun gani aduga na khoi na malemda thadok pa khuding adu aina sargada thadokani simple asigi authority asine ishwar na Jesus Christ na magi sing bi aduga high authority asi independent of organization am hekta dagi aduga powerful of me am hekta dagi lakpan natte high authority si kana dagi lakun hai hai boy bata dagi ngasai dagi ai hai kre Jesus Christ dagi Jesus Christ hai basi kana no Ephesians badu am pada kun dagi pawe aduga chapter 1 gi loi power Ephesians chapter 1 verse 9 dagin loi power pabe Jesus Christ ka na hai boy bata dagi Jesus Christ asi ishwar hingadan bi khraba aduga taibang pa masung sagale mati khudi mus mai khongtha da tham khraba aduga khongtha da tham laba lingthau oeba prabhu oeba du singluk ta piraba singluk ki mako oina singluk ki kari hagri as a great shepherd as a shepherd
as a leader, as the head of the church. Adu gumba Jesus Christ adudagi lakpa authority ni. Adu ga high authority asi Canada member khuding magda singlupta yauriba mi amamda pull up when a people adu gumba responsibility. Mamangi sanda dekho na tami yakra respond Adam na pi responsibility. Adam no kaino mangona ningthau amasing puroi oibik authority do pi. Adu bu hojiki ana what the bagi matamda Jesus Christ bu ekhona kan bi mapu musung prabhu ne thansa bagi mapala singlu macha ama singlu ki member oine laikraba mi amamda Adam the people responsibility kedoba to guard and to subdue. Idengi laikol adu ngakpa amasung taibang panda leiba khutchem khudimmak sing asimasga sasan toba adugi responsibility adu nang amasung aida Jesus Christ thansa bagi mapala. Aduna hairiba adu aikoina authority asida amasung responsibility asida aikoina making uba phanga kaduba mamang ko khari yengkhre aduna ishorna magi singda sopi khre tang pamna punbadu sagade pungani anduga tang pam thadokani and then what is this authority kaino sing authority is karam jaga sing ishorna piri authority Jesus Christ piri authority is adu karam haina sing amagi member among oina responsible oiba daita lawraba member amo oina karamana tawgani karamana simati kis chalagani authority manga ka khoi yeng mes telp terapna ahan be matipan kunipan patra tarupdagina ada kun phawda yeng min matamda ihan han da khoi pine authority and the apaba wa pau adubu sandoknaba amasung ngangnaba the authority to preach and guard the gospel. Matthew Kungunipan, pada tara tarukti. Aldagi sebok tara mathoy aduna Galilda Jesuna makoy da ki baching adu da chatkre. Makoy magu uda makoy magu khurumjare aduga makoy kharne chingnerame. Aduga Jesuna mana changsin duna hari sarga amasung Malem da leiba matik pun mak aingon pibire mamadu na khon chetuna jat pun mak pu sebok sem mak bu mapa matanu pa musung thawai aseng mak ning de baptized to ai na khoi pibi kiba yathang pun mak adu ngang na ba mak khoi bu tambiu adu ge yengu ai na tabang pan ari phaw na khoi pum matam pun mak loinari amen hai basi muhammad Jesus Christ na magi sebok ni mana sarkar nge da piramba adu gumba wahai ne commission and it's part of authority. Aduna Jesus Christ ki apabu wapa wo sandok pa hai na hai basi piram labane aduga hai ba asi aikhoi amamna singlup ta yaw khraba singlu macha amada member oi khraba ni amamna soidina tawgudaba thabaga mane aduga taibang panu pham khuding ma khai na hai basi ai han mamang sinde de su hai khre Thailand chatabiya de America chatabiya de Nagaland da chatabiya de hai na hai banate the nation starts with your nearest neighbor. Taibang pan ba adu na ki khwaidi nang na ba adu dagi hoy office ka ba singa ma office ki mari mata singa school ka ba singa ma ki school ki mafam dagi dukan pham ba yaw ba singa dukan pham ni mi sing dagi adu singa ki loi ma khau bunga kne adu ka du ba adu sandok bu khaktan natna ai khoi de shorna pine bi ba authority Jesus Christ na pine bi authority ase sandok na ba khaktan nate adu bu nga na ba ki damak suni mai yam singa Jesus Christ na mafam sa hai ba sing Verse 20 da aina na koya pi kiba yathang pumna magadu ngang na batambi singlukta Jesus Christ na pi ba yathang amasung authority ase tamning budu tamna banate ngang budu ngang na banate adu Jesus Christ na ma ki wahai ki mapanga aikhoi pine bire kari maheuron da gina phomdok pi phawa asida phajama ki aning ba apamba apaba wa pa ishor kana no Jesus Christ kana no mi ba kana no mane kari tawi khuding mak singa matang ni Christian mo ba mane hingani Christian amo oina sing to mane hingminagani loina afamasada time aduna asigi wang madana taba asigi matungin tamna gina chira sa ko yam section bata karani asigi authority se ko yam line lobo oiba taragadi yam bera kani akon Corinthia panduk taradi yengbo oiba taragadi kaina ko mafam adu uba phangba du mafam adu da Paul na akoi warfare gi matang na hai Paul had a warfare as a physical thing. A spiritual. Hawaii weapon. Hi, but other kind of Taibang Pambi, Wang la philosophy sing Taibang Pambi, Wang la losing Kulimux in the Quedova, Yesu Christagi, high in Brom, Magi, Conquer put her number. Other quick land. And that is what we have to do here. We don't only preach, we defend, preserve,
and guard the gospel. Jesus Christ wapau ko ekoi sandok po oide. Jesus Christ ke wapau do ekoi na yokhat le ngae aduga hairiba adugi damak ekoi lepe. Adu ekoi the pinibi authority is the authority for each and every member of the local church. Aduga hairibasida ngakpa haibasi matangda ekoi wakal khamina bayam darkar le. Adumasu karamba maong dan nahang na Jesus Christ ke wapau sing ngakan. Karamba mo ngakan. Ekoi hojik hingliba si postmodern society. Haibidi achumba si mamli sari ko matam. 6 and argument ekoi yam to ni wodne kai asi 6 ni asi 9 ni asi 6 ni asi 9 ni karino other people conclusion do nang na 6 ni khali badu chumme mar 9 ni khali badu chumme. Seriously atan ba apang maminga atan moin ibusna de adu iram manu pa ramani mongona sa chala nang iram ne 6 la not 9 la. If you say that is 6 then 6 is the truth. If you say that is 9 9 is the truth. There is no middle line. Adu bu hojik ko hingliba si adu gumma society dane adu gumma society is Christ ke wa pa nga ka deres and then I oi batar ga inclusivity LGBT community relativism hai bi khudi muk sing se achum banate aran banate nang na khan bagi matung ila self esteem mi oi basi kari haini yamna Paraba yam matik level kum sano. Aduga ideology mayam lay. Aduga high basing adu the Christian and high kraba khuding mak sing ni mayam gi mark tana su high budut achumba amagum na khallaga adum lay ni mayam lay. They are still sacrificing it. Moin to ate kai ba Jesus Christ ge apa wa pa du baliyo ne ka thok. Adu to banate. You have the authority nga na bu gi makta. Ani shuda. What's authority? Thazadaba singda thazaba mi adubu khangduna khandokpagi matik. Haibadi to affirm the profession of one's faith. I could hire local church habisi kari no it's an outpost. Karam outpost no embassy mani local church hana haibasi hire baduda I see India gi citizen hana bagi the makta de I passport law no bagi the makta embassy de sat badar karle au I gi verification law mak tor matamda I see India gi citizen hana habi passport pir kadini adu ga chamana kana gum amana I na Jesus Christ bai gi kan mapum sung prabhu oina thazare hana hairaga I Christian ni hana makok ta symbol thera chain ba adu natte masana Christian ko ba adu Christian natte hai ba mi aduna local church amada singu amada yawo darkar lei aduga high missing aduna ma ki punsibu yang acknowledge hai de ko affirm hai na habane acknowledge ka affirm ga nuance de kena bane yamna yellow line kena bane adugi kena ba machit adugi impact yamna chaung le. To acknowledge is to say but to affirm you have to ask questions. Acknowledge don't know the makte de ai ngasi chak charabra chare ma chak charama. That is acknowledgement. Affirmation. Just make sure that you have lunch. Adu chamana I Christian ni hana upai per la yaurs la adu local church ta bulu bate I Christian ni okay fine sure bithagale nangi punsi yenge nangi thawai gi mai yenge only and only then we will affirm that you are a believer. Nangi punsidagi Christian am obi mahai sing du urama matamda patagi puni hongi mahai sing du urama matamda hai riba changliba mi adubu ma ki thajba gi chilhai profession du affirm to begin. And that's what the authority which Christ gave. Jesus Christ is ma sing du people authority do sini akuta pamgera pamwegera khangera khangwegera no hormasan da maram di mathe bandu kunipan da khone dum yeng matam da kaidowe zakli moche to makoi bu kai hai sebo semba ko sebok semba khatang ngatana kadu makoi bu mapa gi machan pa gi sung thawai sem gi ming the baptized to hi badi profession of faith always precedes baptism. Baptized to dringi mamangda we affirm by baptism adu baptized to dringi mamangda kaidoba we discipled. How? Karamaina magi profession do koi tarani magu single parents hagabi magi punsire yengani thazbagi matang le tamligani takpigani adu Jesus ge wa ba gi matungina magi punsire hingbu oiba taragadi. Yes, we affirm that by public affirmation, and that is baptism.
Adu hai bese koina pangko sapa singi thabak pandu ani gi padani phuma thode yengbu matamda pitena wapau sandoe adu ga mi lising home kan view phange they were affirmed adu gi matunda makhadum sasrak mi lising manga yore that 3000 affirmed the coming 2000 ahum subada thajabagi profession toriba mi aduga mahangni hingliba punsi aduga khenarak matamda Ishona piba, singlup the piba, authority to can high over targeti, Mokwe low to exclude false professor. Has the Basingbu, Aduga Christian or the Basing Hibadi, Christian the Hiba, Adumai Punsina, Jesu Christi Matoloro, Hingataba, Jesu Christi witness of Mong Hingataba Matanda, Jesu Christian Amagi, Wagim upon a singlup authority of Picadu. Adu medu exclude on with the makta. Adune Mathipan Tarani Pani argument to Adu Makne. Matthew 18. Let me read it for you. Nahaki verse 15 again. Nahaki Natinawin Nathakta Pap Taurabadi. Nahak na Mahaki Maraktagi Mahaki Marar Adu Kanghalo. Karigumba Nahak na Haibadu Mahana Tarbadi, Nang Natina Odubu Amuk Pangzerber. Adu nahang na hai badu mang tada badi sakhi ani na natraga ahumgi chindagi wa khuding lep na naba nahak loina na mi ama natraga ani puduna chal adu makhoi na hai badu mahang ya badi kana da hai elder nate deacon nate pastor nate kana da church ta singlup ta aduga singlup na hai ba phawa mahang ya badi pedogani last step Church discipline, excommunication. Okay? Nangonda mahag atupajat amasung kazana thawa mi amagum moisenu. 1 Corinthians 5. Magi mamaga tuminabanu pamale. Singlup aduna aikhoi nungsibana than singlup ni pap chen bani men are not perfect. Aduma gyan tajarakani. Adunadum laisinu kesu kaide mamaga tuminaba mamaga natablam satlag adum leiba adu singlup aduna we are the community of love. Haina hairaga adum allow tawga thame Paul na kari hai magi thawana kanda yana nogi damakta magi hakchang adu saitanda pitoko ana the authority na dise elder nate pastor nate church kari gi damakta no adu tagodrebido aikoina karamba matamda mi adu sargi nakri ne haina hai magna hai bachil hai amasung mahang hingli punsi mana bagi maram aduga as a church kagi damak na ishor sing busu thambi bagi maram sargada lei ibungo mahak adubu taibang pan bada represent tawna ba singlup adubu uraga akhoi ishor se kanano jesu christ se kanano mahak kari pan mi hai badu akhoi punsi ma pan urna bagi damak ne to be like Christ Christ gi mai thong adu akhoi dagi urna bagi damak jesu christ gi ya than su kari hai na khoi amaga nusna kari damak na khoi amaga nusna boy ba dare na khoi ai gi mi sing ba khangani so singlup amada aseng ba dharma chen ba nungsi bagi maram na lipun namato ni hingmina punsi aduna akhoi si taibang pan bagi nate adubu lakadar ba taibang pa sargle ba adugi jesu christ gi mi sing ni ishor gi mi sing ni sarga gi nagri ni hana badu clear distinction am lai pam thopane adugi damak adu laigada go sumane aduna haiba adugi punsi mahing adu da hingata matamda we are just removing kadino adui punjudu hingakta matam adu singlup aduna sengakta matamda chingada mayek lab lay adu mayek saman mani adu gi Ishori matik manga gi damakta hing bai khoina ishori matik mal hingakta matam isam sam hype over target church discipline or excommunication se kaina hana hype over target hey ichil now nang ichina de nang jesu christ bu nang gi kan bi mu sum prabhu na haina hai na christian haina so nang dharma chel haina so adu nahak ki punsiga nahak na dharma chel haina hai baduga nahak ishor masak khangi haina hai baduga chanade aduna nahak se koina christian haina hai bada thajaba ngamde we cannot define you with us as a Christian before the world. Adu gida magdani. Adu higher authority is Canada togodobno members in them. Member habits including the pastors and elders and deacon. Pastor church discipline people yada na kayu kan bigino. Lang na sandoraba adu papi thabak toraba
It is the authority of a church to kick him off. Singlup ki dai tani singlup ki matik ni haiba pastor du singlup du lothoki. Maramne keno haina haiba oiba taragadi ayang mamang isang da haikre pulpit mathak to oiba punsiga pulpit kumlak punsiga manadaba adu papta tatna leiba pungning hongde mong na papta adum leiba napal na thanba chawthokpa na thanba mingche kidamak khanba adu gumba mi aduna isorgi aseng mafam asidagi lepaga magi mi singda yathang pibagi wapaus no pagi matik leite. This place is for only holy men and holy people. Aduna ta basing asim hamja lepada matik am ta chate aduna kadawa matik chate midi lepanda marisu da aikona akon sa basing tabak pandu taruk pada kuntra ga mari da sorry ahum dagi ne mari phawda yeng boy ba taragadi deacon khan gi matang na uba phange aduna hai basu du gi yeng laga singlup ki members sing da Jesus Christ na piwa matik amadi ken han hai ba taragadi Luching basing lu khanam elder amasung deacon khanam gi dam si asigi statement si mayana chinpa pubir su yai adu chinpa puraga hena pai leaders are not made, they are recognized. Mark Dever na hai ba hai ni Mark Dever hai na Capitol Hill gi pastor am khak lai mang hai singlup ki luching basing si sem ba mi amanate adu singlup ki mi singa ma khagi luching bo oyana ba Kanglaga kanmane. Seminary na semoy, institution amat na semoy, kana amat na semoy. Adubo singlup ke missing. Aduna recognize aruka nahag kasi ay koigi luching ba mini nahag kasi koigi elder ni pastor ni deacon ni haina singlup ke missing na kangado. Adigi authority lai. Hai basi ki matang da koi Sunday ani ki matung da tamina gani singlup ki luching mana kana no mai qualification na kaina. Sina so koi singlup yaw kana khali bichil inaw sing da hang hajing badi kaina haina boy bata gani. Asi ki matang maik sing na khanbi. Mar asi authority siam line na lobus oina pamse lum na masung lu na lobi. Mar Yesu Christ gi saktam uthok pada ma ki matik mangal uthok pada amasung singlup adu singlup amo oina laina nam ki damakta member singi achoba daita amasung achoba adhikar amasung achoba matik le. Asi phasna khangda boy bata gadi singlup adu kiningai ki masai. We will not be able to represent Christ. Aduga manga subada amana amabu Christ gi sakhi oibada yengsinana gi matik. Singlup ki member singda member pum mo kisona pibi matik to look over one another, examine one another, questions one another, build up one another, equip one another. Amaga semgat na bagi matik, amaga sagat na bagi matik, amana amagi punsi wahang hangana bagi matik, amana amada kari hai gani sakhi oina bagi matik, isori sakhi oina bagi matik. Adu Christi sakhi of mateng pangna bagi matik adu pe. Samsam hai boy bitari. Ai singlup or kada uba adu da asi ko prarthana ne ko sikoi na uba pame. Karam no hai boy bitari. Ichil normal pap to bu matamda madi paisa pai ba mini madi ngon mateng pang le ba mini madi church ki tait mayam ka le ba mini hai ga ma ki pap du overlook to ba member sing pam de adugu pap adu ge ichil na nang na to ba se pap ishwar gi wa hai ne ya de tha do khushi gani ishwar na wa ngani no na to no me ko ishwar gi wa pham be ma na pham gani adu ni me adu yang la nang pung ho ishwar gi aning ba pam na pap su thona Simsam hai orbitari Manipur yam common me posing hai orbitari many na singi marakta thazada singa pabot oibina Christian ga non believer ga Christian not ga nungsina Bible defines that as sin adu do ishwar na yade 1 Corinthians pab matamda adu ai ge chilna aina khwai da gi nungsiba aina khwai da gi loina ba aina khwai da gi trusted oiba ai bu siang thaza me aman adu gi lambi du chat matamda aina si hairu target ibani gi marup kaina be ai ibani gi mari tatna be ai haina ki bagi maram na hai da oiba tarba adu de kariya matanate you are helping him or her in sin sarup phangli ba man pap adu aduna pap adu gu warning to no ba amaga pap adu gu semdok na ba hanthana yengna ba na ta ni aduna akhon ngasigi bulletin da ubodo Galatians chapter 6 ki verse 1 da haiba adugum na kaidoba tar ba missing adubu restore to na bagi wakal ai je na pap to web tari magi pap se missing ne khangnaga ekta ma bhanthani yenga sanu hain habagi mong na adubu mahang na pa odu pokning honglaga aseng punchi
Maram ni sila sing ekoi paping ak ekoi pap to. Ekoi karigamba matam dadi khwaidagi thajabya ba mi singsu chatkadobul lambi dagi phaina sat matang mayam le. Adugi damak ekoi amagi mateng yam darkar le. Lambi dam pushlang nabi damak. Adugi damak tane. Ekoi na ishori mating mangagi damak te hingba apwa pau gi thawal tawba apwa pau sandok ba evangelism tawba discipleship tawba khuding mak sing asi it's all can be seen artha laina mahayana singlup macha amagi context high ba khuding mak mayek sing uba phangani how will you fight sin but efficiently in the context of a local church only Karamaina ay pap ka lan sok na gani ning tamna adu karamaina mahayan wong na karamaina ay koi amon pap ka lan sok na gani silup ti manung karam haina isori mati mag damak hingma punsi adu mayek lan hingma ngani local church context karamaina Jesus Christ apa wapa sandokani pangalaina local church context karamaina gospel ge mission dai saru yagani local church context local church is the center of our life adu ni sino sing High authority sing si Ishwarna amsung Jesus Christ na mahaki wahai kim pala kati pinabir. Aduga kang bukharan di high authority sing si lay hai na khalla kanda as authority period ai na tawning mong tawber nate none of us has veto power. I want authority to Ishwarna period Jesus Christ na phangi hai na ai aning ba pa masal pang taw taw yade. Liberty drunk. Authority drunk or that authority is authorized only and only in the lordship and the guidance of the word. I call the period matik ase Jesus Christ gi mahaki wayel makada amasung mahaki wahai gi manung nakhaktang wabido. Adagi wangway am the top yade. How will we affirm a believer? Karam haina miyamu Christian na tekaman affirm the one karam haina luchinba amabu khanani khaloi khudimo sing mata karam haina aikoi sinup sina tarakani haina hai bol patagade aikoi member sinup ki membership lerakani aikoi membership interview sing sing koi lorkani sing mata na wari myam sanagani aikoi aduga member oiraba sing aduna aikoi church ki oina members meeting legani Hi, members meeting is the same. I could give Marakta Chaubo Bunupam Lai, Ma Christian and Hire. I know to the member of Pame, I Christ becoming Pumsum Prupu and Tazi and I have Nupamla. Can I offer Pare? Hire beginning to members meeting the Kunapukani, I see Chow was a good to Lai, Matam Gunya, who Ma church member or Pame, or say baptism to Pame. Adu orbatagadi akna sa elder led congregation ko luching musing ching digin harvesting karman chingani phare adu tar chawu pura ko mi adu the diet loina mak lerme hana chawu sing du puslak trig ngai matam du phawbade chawu sing du puslakre singlup adu da tombana chawu adu introduce chore adagi tombana akhoi mayam da chawu matang na haire and then adu elder sing da haibu mapana elder sing na members meeting du putoi chawu se khosh da lae Marco member pam elders nine pare and over the Jauboga, Wari Sanabiro, my Punsi Matang, the Apwapang Ma testimony Matang, Queens and Wari Sanabiro, Aduga, Mathangi, members between going 9 to see him, to examine him. Thangi Lakani, Jaubu Matang, the Karikari, Patasta Thursday, Maki Punsiga, Maki Silhaiga Manare, Hoi Parade member, or looks like baptizers. That's how we work. Luching ba makangani elders nga to chingani harbut XYZ asi magasin ki luching ba amo oibada maticha hen ekhoina khale members na kare khal khan bage then give them the time members ndu unagani wari sanagani wahang hangani mi du ma kunsi gi matang da wahang hard questions pa ki matang da pa kala so no gi matang da wa pa gi matang matang sorry why khudi mok sing da adu members sing adu matang gi members meeting lak matang da Mong si ubo pange yare from the next Sunday prana to ni pang so adagi pap to mi ma ngasai gi process de khoi khangi ko Matthew 18 ni ai hana satpa ai na haibu ma pung hong oi the case close mi wang ngang na bagi maru leite adu mi wang ngang na pham na leite singlupta Matthew 18 is very clear mi wang ngang na ba maning de wang ngang na ba back bite to bi tung aduna singlup ki chile ina sung or ka do bu sing ai na hajaning mai kari gumba mi ama hektana asigi wa se kanam ta da hai gin nang tung da hai ga hai se aba just get away adu gumba sing entertainment to bi gin through that the root of bitterness will grow aduna ke do ba maning ni sana ba wa du mamang na sana ba ngam bo ke do sim sanai bo ta ga John matang no wari ma sana ma John sang eh John nang matang asi wa ne sana what do you think about this
See? Asumana. Aduna transparency, accountability. My kind of labor darkly. Aduna processing the loin yadre. I chalure yadre atopami ampursalure yadre sinup tire sinup nahire nanga to don't put it. Yadre adu target fine. I say Magi profession ga Magi punsiga manade. Aduna we excommunicated necessary X. That's how we will do. Asi telepadan. That's how we will function our authority. Aduna high because say or tags I coin asi matang the Jackson get over Jagasin currently. Yan hambadi I coin the pinabi matic asi Chris again. I heard an amateur again. I pabagin maranate, I matic sabgiman, I powerful, I influential oiba, nisi who hoida where pung and asi authority on the labor, nate, adu Christy lab authority. Adu high authority asi isorgi amasung mahaki wahigi makapon authority. I say, member Amada Asik authorities lay and I Apama the way up Amatanate, high Bukulimus losing missing at Singani, losing missing at Takani, losing missing at Tamgani, Tamdigani. Other Karima and the member high Bukuling Maxing at the Bible you want mother over Targade, losing missing at the high but the high told the Matikcha. Marandi, losing missing other Chingli but Ishorgi Wahigi Mapana Captain. Everything that is outside the word is liable not to be entertained. Aduga ahum subada I call authority and high basida I call wakal lapas democracy. Sing the democracy later. It's theocracy. Ishorgi rule. Nagi waigi rule. Aduga high authority matigasi I call lum namusung luna aduga tan in a pie doga aman. We are responsible, we are accountable for one another. Wayen bagi numita I koi ama Christian isil inaus ne karamana loina ki pap sing karamana singdok na ki karama wakhalong loina ki khuding mak sing adugi hisab kitab iswargi mamang na wayen bagi numita pigani. Adu hai bije koi nolpag loina na paingi dogi napal ga loina na nate. Marmi napal hai bije lakmatam da tudek na ba yan khai na ba lotion na ba ngak to. Hindi gi hai na ba makaglay. Na rahe bans, na rahe bansuri. Hai bidi wa solution ba, wa lorbanina, basi solution ba. Adugi mawong ganate. Basi kongan ba wa thugai ba, adugi mawong ganate. Adugi mawong na si authority sa pangi ganate. Asigi authority asi, Yesu Kristo ki matik mangal hena chawana na ba, sinup tagi Kristo ki matik mangal hena ura na ba, aseng ba oina na ba, taibang pando ay ko kenay hai na hai ba si kenay hai ba makes na ura na ba, adu gumba singa decision na ko ba adu mo authority ni. Ay giitsi na mo na pa ta ta ba na hai ba pa adu gi ma ko purag laga aseng na punsi adu hing ba mateng pa na bi da makta decision na ko ba adu gumba matik ni authority ni. Adu gi wang ma da decision na bo ba ta ga de. Ko pa tawul ba. Aduga mathangda thajuna sinupta saruk yarbasing khaktana phangba matingne masai dagi haikre adu basi koina tatan ningsing darkar asigi authority ase church local church amada singu macha amada member amon oina lekreba ni sing adu khaktana phangbani adu goduwa haiba authority ase amana amabu aseng mada chakotna ba jisubu uthokna ba taibang panbagi thum amasung thawmai oina bagi damak nungsibada sijinna ba authority aduga high authorities number more. I do target member law and authority layer. I do target the pastor mawa laude, elder mawa laude. High be confusion lakwe adu nate. God has given some spiritual authority to the elders and pastors, some responsibilities. Kari de makta Christian lay member amadagi kena base elder amaga elder pastor me kena base kena high boy target di han bete mate hum the young matam able to teach. Asika kena base. With that comes a role and responsibility, a distinction, difference nothing, a distinction. Aduna maram orakanda high luching mushing aduga members in the market line agaduba relationship adu atay kari amatanate luching mushing aduna members sing adubu isorgi wahai gi mapana achumba maong high authority sing musing responsibility sing is tona bidam tambi takpi chingbi amasung mateng pangbi, and then member follows, member submits. Aduga high bukudimo sing silinaw sing. Yesu Kristo thajabagi mapalna ay koina panglaba privilege ka kan sing mana. Aduga ko gi mark Yesu Kristo kan bimo pu musung prabhu ne thajda silinaw sing yaw oram batar. Aduga sing ba se kaina haina khangdaba silinaw sing yaw batar ga ngasai ai na high sing kaina mana high si ba na khalambe. Asuk yamna chawbra ne church Christian mo oi ba si ba na su khalam si.
Higher Kudimusing say, is one is Christian upon the Pinay, Adhikar Amasum, privilege, bore amani. I quit Pabagi Maranate, I quit Matic Jam, I quit special or beginate. I quit Maru Mim or beginate. I quit Papi after it. Adu is Su Christina, Mark Egan upon second Bibagi Marana, higher blessing is I quit the Pinay. I quit a swim ming up in it. I quit a name of ming up in it. I come to Sabi Amatanate. I don't know Nahangasu. Higher blessed the Yawning boy but targeting. This Christ and I can remember Pumsum Prabhu and Tazi. Mona Papa Gibbon Mapu Tazi. I don't have a Papa Gibbon Honan Tazi Matamda. I see Adhikar cutting maxing. I see privilege cutting maxing. Amanama was Semgat Navagi, Amagama was Chrisgatum in Minavagi, Amamu Yoka Navagi, Amasum, Semgat Navagi, Amasum Sagat Navagi, Pap, some don't Navagi, I sing with a Sakot Minavagi. I see the privilege in the say. Aduga, a check post amada, Laidunang Tazavan and Tazavanati high bagi, authority privilege, cutting maxing. Amasum, Aramdik Achum Kadok, the Tabang Pam, the Ishori or missing a Kadok, Nepagi privilege, cutting maxing. Say, is a priest of Tazabagi Mapa, Hakana Pangani. Lapi, Christian. Mon Tazabi. Mark the Katinaki Asani. Adu higher Klimusing is Tazabi now sing. Christian, I can be them drawn. Other when I can be Mapumusing Prabhu and Tazram the word but targeting. I couldn't pang with the Kudoli. Other I could even Mahana Pinabir, but responsibility and authority couldn't anything see. I see them what I short target say. You sort of I could haram in a see. Aduga Tabang Pan Basida, Marking Matic Manga Utopada. I could die the loneliness. We are responsible. Mamang said that Hybrid I see warning see Amuhana Pizagi. Sure, you are a single member seeing the authority and responsibility. Dietamsung matic. Aduna Karigumba housing at a Lakadu Chahi sing da, Adu Matang Olakadu generation sing da. Karigumba Mapam, I see the Lepak Agawapaus and the Karakadu passer Aduna, Apawapau Chumna Sandorak Trabade. Lana Tambirakabadi, Adugi Daitadu Nakoin. Aduga Singu Asina. The Sukrisi Matic Mana, the Tabang Pan begging Mamang the Ulak Trabadi, Aduga Pap the Womin Hen in Masingam Kalaglabadi, Adugi Daitadu, Nahak Nakoin. Aduga Singlup Asidat can be Basu Pangana, can be Panglaba, Amagum economy with Tamkraga, Siba Matamda can be Pangaban Man or Chatagani. Go, Zukrisi Hazabag Mam. Adu Magi Tabak Singaduna. Can we pursue Pang the Pangbang Amaguna Yam line at Taita Christianity is present or Pusulaga Pamalaga Tazaba Amagum Kalakan Sien Yip over Targeti, Aduki Eden of Arrival authority nothing, arrival responsibility nothing. Upper Wapau Kang the members in Upper Wapau Kang the member Pusulakani. A sing with a cutting the members in a sing with the Mata Pap and Lan so the missing Pusulakani. Christian not a member sing, Christian not a member sing Pusna. Apawapa lum the load of member sing, Apawapa lum the load of member sing Puslakani, Isuri white Tayang low member sing, Isuri white Tayang low member sing Puslakani. Couldn't we that in a way? Couldn't we that in a way? Couldn't we that I could as a member? Cool sense, Isura Nalasi, Maki Tawasing with English, Tawzal the Yanks, Branos. Professor Ibung Nana Pinatu Matic Amasung, Daita Sepa, Pap Chenba Masung, Siban Iba, Muba Krida Makripa Yamna, Chawi Amasung Ipaisor, I hoigi Pangalgi Wam with oil. Professor Siki Daita sing as he consider Matam, I hoid Tanning Tanim Power. Aluga Kiba Supawe. Mam Dipa Satong, Lutong Pamaki, Mubi Pangal, line and Amata Amatanate. Adu Professor Naki Wahi Gidamakta Amasunaki Natapa Su Christi Gidamak Hakatsiri. Mamdipa Manaki Mutabikibi Amasung Mahaki Mapan, Queen of Pangzaba Tauzal the Gimpan, Quidinaki, O Opa Pangal, Sungta, the Pinabinamakana Hak, Equidamak Lady. Prabhu Equi Amambunaki Wahi Panatambi. Naki Wahi Panatakpi. Professor Equidamak Ibunana Pina Bigger with Singlu Basinaki, Wai Bulum Lobanaki, Wapa Bulum Loba, Naki Sakiam or Bulum Namasum Lunalova, Tabang Pan was taking Tonga missing Haina, Haiba Dugi, identified Toba, missing the Kurban, a human thing.
Prabhu sinayan ibong naki wahay di sindok chakriba singa sa ipa lem na manghan bigino adubo ay koy da naki wahay gi mapa amasung ay koy na taza kraba sige mapa ni pa ay koy ba sige matang ni hen na luto na wakal kalan bi adu ay koy dahita singa si lum na masung lu na lohan bi nung si hebe so ay gi ichil inawa mana papta adum tado na layba adu hayriba adu dagi kanba adu ay gi dahita ne ay mo isor na pinay matik ni itik ni hay ay gi ithaw lay hay na hay ba ay koy amamang kangan biyan na pumdagi ni siba adu kuni mo sung si naki nung siba da naki thawzala amasung naki ngakpi heba pangal du gulan na khoi ma khoi to han bi Prabhu khoi napal than mami sing Prabhu khoi chawthok ka mami sing Prabhu khoi aimon dagi mi sing dagi ai hena phai hana khan mami sing ne khoi paisa aduna khoi pap sing kokpi khoi asun sing takpi adu Christ Jesu guna khoi gi kokpi khraba pap adu gi mapa ha ai khoi nol poi pun khoi pine biduna puning tap khoi da pine biduni paisa nar pine bi matik amasung daita si thazana tauning na Kaurang baglana, apam baglana, koida baglana, I have done beyond. Jesus Christ, Amen.